November 2 Kaching District Yogasan Sports Association amadi District Yoga Training and Research Association anina punna sinduna pangthokiba 3 months regular yoga training program losinbagi thoram ama Kaching Mayai Lekai Community Hall da pangthoki 3 months regular yoga training program adu sahi asigi July 13 tagi hoduna chatharkhibani yoga training program adu da nupa amadi nupi trainee punna maifutara manga na saruk yaki November 3 Jivan Hostel Kaching campus da leirba Yangkhop Netramani College of Nursing Kaching gi BSc Nursing gi 4th base Mairoi sing gi lamp lighting amadi or taking ceremony college asigi auditorium da pangthoki Tharumduda Manipur Government ki Health Services ki Retired Assistant Director Dr. Yangkhop Manichandrana atoiba mitunglen oina saruk yaki College asigi Principal Professor Maibum Komodinina College asigi BSc Nursing 4th base Mairoi sing bu wasak lauki November 9 State Kala Academy Manipur amadi Langmaidong Dramatic Union na punna sinduna October 13 tagi 19 fauba Langmaidong Dramatic Union gi hall da pangthokiba 98 raksuba Ka Manipur Drama Festival 2024 gi makung matang takrabasingda mana pibagi thoram pangthoki Drama Festival asida Raija asigi tongan theater group kunga mathoina saruk yaduna pangthoki Thorumduda Hyanglam ACG MLA Dr. Yunam Radhesyam na thoiba mitunglen Manipur State Kala Academy ki Secretary Sunandar Thokchomna Thorumapu Theater Director Inder Kumar Subhamchana Ikai Kumnaba mitung oina saruk yaki November 13 da Kaching District Police amadi BSF personnel singna serok sugnu amadi tangjeng khawak ki lawfam sing lau yaiba amadi lau khawbuna singbada mapung phana security ki section thoram lakhat ki Numit asida Kaching District Police BSF amadi 46 AR nasu Langmaidong gi singkhonga naknana leiba labuk sing amadi Sanden Hill Ranges singda ningthina security cover tawduna lau yaiba lau khawbuna singba sathan ki Numit asida Writers Association Kaching na sinduna Ratan Kumar Naurem iba Pukhambam Borot ki punsi khongchat haiba lairik phongmagi thoram ama Kaching Phojupa Lekai da leiba Library and Information Center Kaching gi auditorium da pangthokki November 16 da Kaching da leiba tongan ba CSO sing amadi Kaching Praja miyam gi oiba mifam ama Kaching Bazaar da pangthokki miyam gi mifam na warep kya su lauki warep sing asiga iroinana Kaching gi CSO taret ki mute sing nam sahi tawduna aiba serol sing Honorable MLA Kaching AC amadi Honorable MLA Waugai AC da pisinduna pung nifunipan gi manungda hojik tholiba irang si loisinnaba honabada miyam gi mihut ama oina kari firep lawgani haibagi matangda press amadi social media gi khuthangda phongdopiraknaba CSO singna khanganki Numnasi numidam pung manga makhai aduwaida Kaching Bazaar da miyamna Jiribamda tha nipagi angang yauna miyoi taruk phaduna pukhraga tamthina hapi khibabu nungaitaba amadi yaningdaba phongdoktuna candle light thanduna minute ani tumina laiki Madugi matung numidam pung 3 makhai aduwaida ikang khangawdana khoisaunarba miyam laktuna Kaching ACG MLA mayam Rameshwar gi yumda akai toy thogalamki Thodo asigi ikan kanaduna jila asigi Hyanglam ACG MLA Dr. Yunam Rajesyam gi yum amadi Wagai ACG MLA Dr. Usam Diben gi yum khoisaunarba miyamna mai thaki Asigumma pamdaba thotosing asi makatana thoroktana DC Kaching Rohit Anana khudakta order ma thoktuna Kaching jila da curfew lakthoki hariba November 16 dagi hoduna Manipur Sarkar gi Home Commissioner order ma thoktuna Manipur gi irang tholiba mafamsingda internet service ki athingba thamjinki Internet ki athingba sina jila asida online service online trading amadi communication da chawna khudongchadba kaya mayungna halli November 13 da Sahitya Seva Samiti Kaching Executive Committee ki President Khetemim Birna sahi khudingi piba Sahitya mana phanglagadaba miyoi taruki ming lauthokki Thorum asi committee asigi secretary Khetemim Joy Kumar gi Kaching Sumak Lekai da leiba yumda pangmisingga unaba amada phongdokhibani Hojik oriba tangdu leitadaba phibam asina maram oiraga raija sida leiba state government aided private amadi central government na singbagi mahiloisangsing suti thadokhibasi hayenga tharaga numit 10 ni mapung phare